Chahi asigi athengbada pangthoknaba thorang tawriba Bihargi Assembly Mee-Khal Asigidamak political party sing Mafee Semba horukpaga loinana ngasi Prime Minister Narendra Modi na Bihar da pangthokpa rally amada Rashtriya Janata Dal RJD bu hunduna ngangkraba tungda RJD gi Chief Lalu Prasad Yadav na PM Modi na phongdokhibo wafam sing adu nongju nungsagi pau pibaga manaba oida padabana pik thalaba wafam sing ni haina phongdokhre Lalu Prasad Yadav na hai Bihargi Mee-Khal ga mari lenana ngasi PM Modi na miyam da Mee-Khal ga mari lenabu wasak amadi oithok aroidaba thabak thoram sing phongdoktuna miyam bu lana lamjing lamle thawong asi nongju nungsagi pau pibada henjina pau pibaga chap manai ngasi PM Modi na Bihargi miyam da nongumna chutha haliba oithok aroidaba wafam sing asi miyam na thajabiganu haiki Lalu Prasad Yadav na artificial intelligence AI na generate tawba video ama share tawduna Bihargi Chief Minister Nitish Kumar na luchingba NDA lengakna Bihargi miyamda mayok na haliba awaba sing adu utki video adu da ahal oiraba miyoi amana khungangi mafam amada satin tuptuna phamba uki